Boirishana leibakchida imagi macha oiduna Pokjage hinjage sijage yek salaigi leiko sida Pokjage hinjage sijage What the path of lamdam sida What the path of lamdam sida Lamdam sida Manipur kaubi imani Singlon mapalna kushlibi Manipur kaubi imani Singlon mapalna kushlibi Singmi tamigi haurapamni Uruk kayagi kundapamni Jagoi isai shanabana Chakpu takpalam leni Manipur, 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 Manipur. Sorry. Check. Tin video mang puno po. Kono no khunum jari ngasigi. Nang may ragpam herozit may tayo masang sabita. Naiman na mo ina pangsaba ahum suba pasano pa. Lansi magi panthaban umin sida mahakipun sida. Hena may pakpam masung yai February sunu haina. Kogi tatabung pugi mampamda thoni jari. Thank you. Bisay phongjagraphy isay ma'am da khanggatsarga bisay chaksagi Masida thamoy palambani nung siba lairambani nang lairambana male masida thamoy palambani nung siba lairambani paksaura male masida aigi nung siba gi haurakpam nang tere paksaura male masida aigi nung siba gi haurakpam nang tere aigi thamoida lingdana kai hatna thambiu ko o thajna ba ani gi mari ase kanana su kai han bangam loye thamoi nung da set na thambiu ko kai dau nung da la thok ke khanbi ganu ko thamoi nung da ta krava mami ase kanana su la thok khan bangam loye ngan loye Punsi kasida amutang pangjaba nungsibane wakal bulay tahaliba tana pangjaba nungsibane apa magkaya
ꯅꯨꯡꯁꯤꯕꯅ ꯑꯊꯣꯏꯕꯅꯤ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯄꯥꯝꯕꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠꯇꯪꯅꯦ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯔꯦꯞꯄꯅꯦ ꯑꯔꯦꯞꯄꯅꯦ ꯅꯪ ꯂꯩꯔꯝꯕꯅ ꯃꯥꯜꯂꯦ ꯃꯁꯤꯗ ꯊꯃꯣꯏ ꯄꯥꯜꯂꯝꯕꯅꯤ ꯅꯨꯡꯁꯤꯕ ꯂꯩꯔꯝꯕꯅꯤ ꯅꯪ ꯂꯩꯔꯝꯕꯅ ꯃꯥꯜꯂꯦ ꯃꯁꯤꯗ ꯊꯃꯣꯏ ꯄꯥꯜꯂꯝꯕꯅꯤ ꯅꯨꯡꯁꯤꯕ ꯂꯩꯔꯝꯕꯅꯤ ꯄꯥꯛ ꯆꯥꯎꯔꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯅꯪꯇꯅꯤ ꯄꯥꯛ ꯆꯥꯎꯔꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯅꯪꯇꯅꯤ ꯅꯪꯇꯅꯤ Thank you. Ani subuh saya. Chappuga manara aigi thamoi se thukai birehe nangi michina chappuga manara aigi thamoi se thukai birehe nangi michina haitharagi aigi nungsibana thallaba thamoi asidagi nungshiba ase zara 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 la 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 la. Thank you. Thank you. Chimney champra hai ke tauri ngai lingi mamai ne luba lindu na han chiklak ta naam faawdo kolla bi leirang ni khanduna heke thaurang nuba aina palam batin khanduna khudra khangyu yurakpado adudagi henna nai o magi michido o maidi henna sai o magi mikindo o ayo yo 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 chappuga manara aigi thamoi se thukai birehe nangi michina leirang ni pomsana ribi heloi de heloi ni heloi atomini yang ni leirang ni pomsana ribi heloi de heloi ni heloi atomini hey hey ya hey 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 ya hey 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 ya hey 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 ya hey sakle chikpamana lindu gu kare thamoi di magi michida hey bidi hey bay mai ma o ithau pantau tanure ugi mai cha si kokna ba hey hey ya hey 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 ya hey o chakle chikpada mana lindu gu kare thamoi di magi michida o hey bidi hey bay mai ma o ithau pantau tanure ugi mai cha si kokna ba phatari hauji phau lai chau na leiri thamoigi anabase asukpuira phawba ayo yo 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 chappuga manara aigi thamoi se thukai birehe nangi michina chappuga manara aigi thamoi se thukai birehe nangi michina haitharagi aigi nungsibana thallaba thamoi asidagi nungshiba ase zara 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 la 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 la
Thank you. Sí. Mahaki wakalon Oma Ona dok saruk Ang kadung hotdog O manayana mo sa tawa Adum suwaruba O kari kalino kari ningino koksisay Ang katayhen na lupa Nanggi matang dan nanggi wakal dalai di kepahu dan pema nung si bagi from la paling ay al jeragi from la ay kau rake nung si bagi from la paling ay ay kau deception ay kau si lagle ang katay hen na lupa mahaki wakalo oma ano dong saruk ang kadung hotdog o manayan mo sa tauba adum suwaruba O kari kalino kari ninglino koksisay Ang katayhen na lupa Ang kagiridi From la mayam laylay Magita mo'y kang nama From la di ka nailay Ang kagiridi From la mayam laylay Magita mo'y kang nama From la di ka nailay na changing tàu để khuất tu na from na tu ti ta khi bên đi mà ngô na tha vào from na city chiều đi để đi tại practical đưa ta đây Pacific from la hot tu na changing tàu để khuất tu na from na tu ti ta khi bên đi mà ngô na tha vào from na city can để bùa góc xe sai hè dari khăn đi nó nằm bò dari ninh đi nó nằm bò anh cắt tay hết na lu ba mà happy walk alone oma ona dok saruk ang kadung hotdog O manayana mo sa tawa Adum suwaruba O kari kalino kari ninglino koksisay Ang katayhen na lupa Ang kagididi From la mayam laylay Makita mo'y kang nama From la di ka dahiday Ang kagididi From la mayam laylay Makita mo'y kang nama From la di ka dahiday Thank you. Baru bisa sek-sek.
human강이다 ay itham chalida lại ho hoida ay nangi maram hangluba humang chawida ay human강이다 ay itham chalida lại ho hoida ay nangi history di ganluba humang chawida ay human강이다 ay itham chalida lại ho hoida humangchawida ay humang강이다 ay itham chalida lại ho hoida ay humangchawida ay humang강이다 ay itham chalida lại ho hoida mai tongi phajabati hande to kir kir sun phajkhalaki Phajabati hande do kir kir sum phajkhalaki itta namong hada na tone itta namong hada na tone ai ki oi jaba phangla di mai oi ni khaluba 혹시 마tamsida humangchawida ay humang강이다 ay itham chalida lại ho hoida ay nangi maram hangluba humangchawida ay humang강이다 ay itham chalida lại ho hoida nangi history di ganluba humangchawida ay humang강이다 ay itham chalida lại ho hoida hai hai narasu o minna pangangang narasu minna uhawati kando kasira asuk nung shira sibo asuk pamjara sibo o sido pun sini kaina kando kasira o minna pang hai hai narasu o minna pangangang narasu omit na uhaw nati kandog na sila asuk nung shira sibo asuk pamjara sibo o sidok pun sinikay na kandog na sila nang bunok siruba nang bapamjaruba ay di humangchawida ay humang강이다 ay itham chalida lại ho hoida ay nangi maram hangluba humangchawida ay humang강이다 ay itham chalida lại ho hoida nangi history di ganluba humangchawida ay humang강이다 ay itham chalida lại ho hoida ay humangchawida ay humang강이다 ay itham chalida lại ho hoida ay humangchawida ay humang강이다 ay itham chalida lại ho hoida humang강이다 ay itham chalida lại ho hoida lại ho hoida humangchawida. Thank you, ma'am. Thagsari. Ako'y matang. Thank you. 다가짜리 미스터 케네디 쿠만기다막ta 아우 구박 하우나 쿠비가니 넘버 레벨 사이 까모 쿠돌 담비람기다막 아이나 ngasaina ahubada haijabaduni ngasigi compare do hojiki masamak lakpire miyamgi ngasigi haubadagi loiba fauba miyamgi seba tawbigadoriba adugumlaba program conduct tawbigadoriba ngasigi asigumlaba isai nongwai thoramasida haijero harau harau yabiruklaba adugumlaba program conduct tawbigadaba dumakni miyamgi wang saurba adugumlaba kokthok sage
Mr. Govindas kubak hau na kubigani mangondagi makataba program sing matang matang lauk thabi na baning singjari lengkat piraksi Mr. Govindas. Thank you. Kasi leksin biba lam sing nusirba halaman ozala garo mufa kwarpan mukpo thagba phung tokchari kasi tokchari bisena mai thomsi aina thengna laena sounding ma male khwak chungu khubirakti hai tara yes adana khwak to hauna am to khubiyo. Thank you pana mukpo khurumjari kasi tokchari bisena mai thomsi ki waina aina thengna lai haidana waru wino Sinakanda aise gari se kitang problem lebigi laira bom sam orugi haitare ado sakan je lakti laktre rikso do ne lai haitare kai mayam da phagi tau jabani makata bese horen marakta entertain program mayam gi thamoi pena ba khuton damjage makata besi khuton damjage manipur manungda khwadege na miyam gi damak siba tawduna hoju phobuda miyam gi damak thawai punamak kathokduna miyam gi damak tani haide taragadi masa makphu thawai punamak kathokhraba do mulaba manipur gi manungda khwadege chawthokchana orba ai yamba Mr. Ranbir thawna bu stage tak to kokachari miyam ho khwakudun ho dharma pigni ai yamba bu stage tak to welcome tawjari music director amachung Saisakpa amasu oiriba aigi yamani lamlamsi yamna chawthokjana oiriba ayama Mr. Ranbir Thawna. Thank you, everyone. Thank you so much.
Ông sing na gì, ông sing na gì. One more. Lấy ra tâm lâu vì tâm bác sĩ đã đi tâm lâu apa madam ning kiri nangi sa tâm ta bu sai tha do na miya manga ning kiri nangi sa tâm ta bu sai tha do na miya manga lên lên ra ke pusi se nang ki darma Thank you so much. Thank you. Thank you. Sige birthday ki mu manung busu ai gi makai dagi harau te am thungdok chari duga isa gi damak da su lakadaba tungi punsida hena hena afaba punamak taibong semi ma puna pibi sunu haina ai gi makai dagi su isogam famda khrum jari ai gi mathangi sai tahan jari Kasidagi numit khara haukraba matung da anauba sai 2019 lakadaba gi su ngaiduna leire aduna Tenbiriba pakang lesabi punamak dai gi mathangi sai si tahan jare mirai vire nang na ibu thamoy da nungsiba khangal laga mirai vire nang na aibu tamoy da nungsiba khangal tumoy na ramle nang na aibu thajab pumbusu mangal training asi kenjinda kaina batamo se aigi
ꯃꯥꯒꯤ ꯏꯁꯩꯁꯦ ꯑꯩ ꯁꯣꯏꯅ ꯁꯛꯀꯦ ꯉꯝꯗ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯊꯦꯝꯖꯤꯟꯕ ꯋꯥꯔꯕ ꯊꯃꯣꯏꯁꯦ ꯑꯩꯒꯤ ꯊꯥꯖꯔꯨꯕ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯔꯦꯝꯕꯗ ꯇꯥꯍꯧꯔꯦ ꯉꯁꯤꯗꯤ ꯄꯦꯟꯖꯈꯤꯕ ꯅꯪꯒꯤ ꯃꯤꯅꯣꯛꯁꯨ ꯃꯁꯤꯡ ꯈꯪꯗ ꯀꯥꯏꯍꯧꯔꯦ ꯉꯁꯤꯗꯤ ꯁꯤꯃꯗꯤ ꯈꯪꯕꯤꯌꯨ ꯅꯪꯅ ꯊꯃꯣꯏꯁꯦ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤꯕꯅꯤ ꯈꯪꯕꯤꯌꯨ ꯅꯪꯅ ꯊꯃꯣꯏꯁꯦ ꯅꯤꯡꯉꯝꯗꯅ ꯅꯣꯛꯄ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯅꯪꯇ ꯁꯣꯟꯗꯨꯅ